Mamuktada Manipur mirror member Taram luxury. Loina ngasi ahangna ngasi semjari video se masi ngasi simak lairiba adugumba habitare ngasi generation sin lairiba nupimcha sing inkhatlakliba nupimcha sing asida ahangna thamjani wa phungkra sum akhoi social media YouTube ki kuthangda thamjabani ahangna haijaning ba khara mayam sum share tawjabani madudi akhoi lamdam mase Manipur hariba lamdam mase mamangi matamda ima kaya nupi bi kaya na mokhoigi Thaudang kaya ama puthokna habitare mokhoigi iking kaya ama humang marik kaya ama aduguma kaya ama ngasi oirakliba Manipur haibalam damase ngasi oiraklibani adu mamangi matamda adumaina ima kaya na wan honakhiba ima kaya na adumaina akhoi thawai khubak thaptuna hudok kaya ama adugumba protest kaya ama tawdra ngasilum damase oiraklibase ngarang nahan habitare hojima aduguma generation ngasi makki generation gi nupimcha sing asina karisi loitaba mongda haibidi akhoi lamdam Manipur haribase masi malem gi lebak khudimangna Manipur haribasi karinu hai yeng matamda ima kya gi Thaudang ase hana dum ubu ngatani Manipur gi ima kaithel malem pichibi pumbana khangbane aduga Manipur da thokkhiba Nupi Lan malem pichibi pumbana khangbane asigumba nupi obi kya ama asigumba yam thak wangna malem pichibi gi miyo kya na khanariba lamdam masigi nupi obi kya handak inkhatlakliba adugumba lasabi musa makhoina habitare social media kya da adugumba thodok khara thokkhiba se masi yamna laibak thibani masi ayana haijaning bidi atai natte mamangi matumda hima singa laukhiba adugumba Thaudang kya nupi obi kya na adugumba laukhiba Thaudang kya ngasigi haurakliba ngasigi generation ngasigi nupi macha oibi singse masina khangdabase masini masi akhoi ibung manungda labiriba adugum ahallaman singna akhoi nupi oibi sing Manipur gi nupi oibi singina laukhiba Thaudang sing adu mokhoida ningsingba mokhoida tambiba ma changbra haidana ai miyamna thamjabani loinana ai channel asina ngasigi video asina sorokpa samlapna mamangda imoi bi kyana nupi oibi kyana taukhhiba adugumba wari khara sum inkhatlakliba POB singda tahange haidana ngasi tawjabani aikoina yengba yai ingso 1904 amadi 1939 masida kadi thodok thoki lamdam masida ima bi kyana akhoigi kaithel fambi ima kya irang horoktuna Manipur da chengtang bi thodokta thokiba Nupi Lan mayam khangamgani masi akhoigi anisaba Nupi Lan da oikhibani ahama Nupi Lan akhoigi 1904 sani anisaba Nupi Lan 1939 sani asugumba thodoma yana maruiba thodoma thoki Manipur da chengtang bi thodokta nupi obi kyana laukhiba Thaudang adugumba matamda nupa obi kyadi adugumba Thaudang sida mokhoina nakhoina yauragasu maruina yaudi nupi obi kyane masida Manipur gi nupisinggi thauna ase masina utpa hobkhrabne aduga khoina sum yengse khoigi mamangi matamda ngasi muksadum lairi khoigi Manipur sida meira paibi haidana khoigi mayam khambiramgani akhoi nupi bising akhoi inkhatlakliba singda aina haijiribse meira paibi isikarino meira paibi se akhoi gi yengbiyo mamangi matamda akhoi gi Manipur sida aduki matik thodok wathok kya am thoki habidi thajadaba thodok kya ama adugumba akhoi gi lamdam sida akhoi gi nupa kya se makhoi je laibada waba matam mama habitare masigi sorokpa wafum khara sum ai thamjabani yam kanona de koinoina de hairoge hosi wafamje madugi ba matam maduda akhoi mama oibi kyana akhoi Leikai sida makhutta meira pairaga athengba sida mokhoina leptuna phamduna Leikai sida mokhoigi lairiba macha masu nupa oibi kya singja masi sangduna laikhibase masi meira paibi haidana mayam khangnaribasine masiju akhoi Manipur sigi akhoi malem pichibi da lairiba nupi singdagi khwaidagi top pa aduguma nupi singi magun namane mokhoina makhutta meira pairaga athengbuda mokhoina akhoi Leikai sida mokhoigi lairiba macha masu singase ngaktuna leibase masiju akhoi hoji haurakliba naharol aduga haurakliba nupimcha singasina kawra sina ina khangningibse aduga amon mu yengsi akhoi leibak sida akhoi mayam se leminar matam sida akhoi nisa saba aduga kya ama lei nisa yom kya ama lei masidasu akhoi ima kyana achobu Thaudang am lauri nisaban haidana adumaina akhoi nisa phaba aduga kya ama leiribse masiju masinasu akhoi lamdam sida adugi matik
kanaba aduki mati afabromda ima kaya asina purakliba ne aduga akhoi sum mayamda sum aina sum thamjaning base hoigi Manipur gi nupi se hoigi atopa lamgi miyoi kya na mamangi matamda aduga ngasi phawba yamna respect oina tawraga leibane Manipur da adugumba nupi khara sum ming palabada hoigi mamangi matamdi hoigi rani ga jinglu kaise mayam dum taramagani rani ga jinglu gi wari masi nupimcha inkhatlakliba nupimcha singna masi thibam changi adu irom chanu sarmila mangna sahi tara hena chara helibse kanagi da mutno mamang de hen kibada madugum kaya ama hoigi Manipur gi nupi gi thona ase habidi malem kang miyoi kaya amana Manipur gi nupi gi thona ase adugum kaya am u khrabni maduda Manipur gi Nupi Lan Manipur gi meira paibi sigumba sida natana abahama maga singchan janamge madudi hoigi kangla gi gate mamangda hoigi ima taragani thoina masada phi amata thongdana kholau kya ama lauduna mamita mapita duna adumaina thokiba thodog ama madugu matu jungnaba thodog ama thokhibada maduna karigi damutana masi inkhatlakliba ngasi ngasima habitare nupimcha singasina hoigi mitop miansa kaya amada hoigi nokreng hagen duna adigi mokhigi hengo tawduna adugumba kaya ama habitare tawrakliba masi yamna khudong thininga yamani mamangi matamda adugumba lamdam masida thokiba thodok kya nupi obi kya ama ijat manghalaga thawai yaudaba haksang kya ama Manipur gi turel kya da taukhre madusu ngasigi inkhatlakliba nupimcha singa sida khanganba ma changbra haidana ai ngasi myam thamjabani adugumba thodok kaya ama lamdam sida thokiba kya se masi masing da thirabasu aduki matik yamangani madu ngasi ngasimukti tapthakre haiduna su ngasi ma aduma thodok kaya ama thoklibani lamdam sida masigumba thodok kaya se inkhatlakliba nupimcha singa sina section bam sange makhoida wakhalda sumain tawagadi si oirakpa yai si tawrogadi simak olakpa yai natraga si tawadi phattabu oirakpa yai habase siguma kaya ama mama mapa oibisingna aduguma macha singa da tambibam changi mamangda thokiba thodok kaya ama mkhoida lebibam changi khanganbam changi ima taragani thoina kangla gi gate mamangda adumaina thokiba thodok to amuhna thongumsi masi aihangna mayamda ngasi inkhatlakliba nupimcha singa da message asi pijabani hairiba ahana pijariba sida ahaki thamoida yamna nungai taba khara sum leijabadigi mayamda sum thamjabani yengbiu lamdam asi Manipur hairiba lamdam asi nupi obi kyana mingchat kya ama purakliba lamdam amasu oire sporta adugumba nupi obi kya amana samna haibada merikom leiri charita leiri bombela leiri sigumba nupi obi kya sina kogi India gi natraga malem pichibida Manipur masak taiba adugumba masak taiba humang mamana adumaina masak taiba nupi kya adu asigumba social media da adugumba thodok kya am tholaga viral chalalaga khogi lamdam asi atop state na atop country na social media da urabani atop country atop state kya amna urabani na asigumba thodok ase Manipur hariba lamdam asida thoe adu bitargadi merikom hariba lamdam asi simain tawwaira mokhogi nupising ase sarita gi lamdam asi sumain tawwaira sigumba kaya ama mayamna atopa mitop kaya amana ugadoba Manipur gi nupising ase kaisu leitana khangadoba asigumba thodok asigumba nupimcha singna wakal yaudabida adumai tawsi tawbiroidabani madu tawbiganu masi haribasing ase masagisu afabu oigini aduga laibakisu afabu oigidoribini haidana asi video asina mayamda haijabani ayana sum haijaribasi ayaksu lamdam asigi Manipur gi mapari amani ayaki video da mayam sum jengbiu ayana thagatsariba video singa sida ngaihaki nungainaba ngaihaki keno tawnaba aduguma video amata thagattabani leba asigi mamangi da thokiba thodok mamangi gi adugum history mamangi gi paipu gi thamamba aduguma wafung khaya adugum ngaktane hana thagatsaribase masi karigi da muktano madudi khoigi lamdam masi ngasi haurakliba generation ngasi gi thololiba naharol nupimacha nupamcha singase kalisu khangdre khoigi lamdam ase Manipur haiba lamdam ase kamai tawrkhi akhoi hojil leiribse karino akhoi je karino haibse masana sukang khangdaba kya am leire maduna video ase ayana su adumaina makhal kya am thagatsabani ayana su asuguma video kya am thagatsaribani na lamdam ase gi mamai sokpa yaba thabak thorom tholagadi
ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯖꯩ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯕꯅꯤ ꯃꯁꯤꯗ ꯅꯨꯄꯤꯃꯆꯥ ꯑꯗꯨꯒ ꯏꯟꯈꯠꯂꯛꯂꯤꯕ ꯂꯩꯁꯥꯕꯤ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯑꯇꯝꯅꯅ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯍꯟꯗꯛ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯣ ꯑꯗꯨ ꯑꯇꯝꯅꯅ ꯅꯠꯆꯗꯦ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯂꯩ ꯉꯁꯤꯃꯨꯛ ꯊꯣꯛꯂꯛꯄꯁꯨ ꯂꯩ ꯉꯔꯥꯡ ꯊꯣꯛꯂꯛꯄꯁꯨ ꯂꯩ ꯑꯗ ꯃꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯊꯧꯗꯣꯛ ꯑꯗꯨꯃꯥꯏꯅ ꯊꯣꯛꯂꯛꯀꯗꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯒꯨꯝꯕ ꯀꯌꯥꯗꯣ ꯈꯔ ꯃꯈꯩ ꯐꯅꯕ ngasi video si hana semjabani akhoi mitai nupi mitai ningol adugumba akhoi manipuri nupi haibitare akhoi lamdam si kanglai pa si da laiba manipuri gi nupi sing ase jati drama loi punjalaga nupi sing ase mathauna yam leiba maning jam leiba adugumba nupi nga to oibane atopa state ka yengna pumatamda atopa country gi yengna pumatamda nupi sina mana tawgebu khangraba mana ningbu ningrabagadi madu mai paktaba adum yaudabani aduna inkhatlakliba nupimcha singdasu thauna ama piboina video si semjabani loina ngasi video si meng tabri channel singbu ehana channel sina ngasi thagaliba video sina asoiba aranba natraga kitang nungaitaba kitang isada kan tobu yawgadi atamna haibana sate ngasi mayamda message am pijabani hawliba tungala kadaba naharol singda message am pijabani haidana mayam thamjari asoiba kaya ama yawroksu mayam ibu ngakpigani video si meng tabri ba channel khudimakpu channel sina thagat pu phungdok sari kanglai pa imana yaifare